Tronglaubi amasung Gelmolda leikhidraba ngang ani yauna mioi mangagi hakchangsing postmortem examination tawkhre. Hakchangsingdi lenga ka yanaba puraktriba fawba lauduna Aroiba Matam mangam pangthokhiroi hairi. Tha asiki taruk amasung tare kilonaba hingi nungai matungda bom kapsilaktuna pokhai hanbada bom machena panbadagi laikanabada kanbangamdana leikhidraba pikliba ngang ani oinam tomthin chahi manga amasung mahaki machanupi yaisna tha manga amadi thodok thokliba mafam aduga meter chamanga rom da maklamna leiriba CRPF personal singna thausadabadagi thodok adu thoan khibani haraduna khoi saunaraba miyamna pi gelmol khul manakta leiba CRPF ki post ta thomjil lubada nongmaina kapthorakpadagi panduna soklaba singi manungdagi leikhidraba micham ahumgi hakchang sing ngasi rims ki miral sangda postmortem examination pangthokre angang ani yauna micham ahumgi hakchang sing ngasi nungthil pung ahumga minini forum tarakpadagi mari lainaba executive magistrate ama yauna video recording tawraga ngasi numidang pung nipan helakpa fawbada postmortem si pangthokibani hakchang mangagi postmortem examination pangthoklingaida Bishnupur district police ki SP Sumiral Sangi campus ta laki aduga numit kharani gi mamangdagi hawraduna hakchang manga thamlakliba miral sangasagi akoibada CRPF ki nupi personal sing yauna security gi mioi singna cheksin nangak senki hakchang mangagi postmortem examination tawbada thawdo sigi mayakta semkiba je sigi miut laikhidraba singi imungi mioi sing yauki Tronglaubi gi thodok matungda CRPF ki nongmai maruna panbadagi laikhidraba micham ahum aduna tera lokham leiraktagi fogok chaw ikai awangli kaida leirakhibi macha ahum leiraba huidrom Henry Elias Michael Kontragamari apokpa huidrom Mohon Torbung GP gi manung chaliba Waikhurok Road Ward 6 tagi Laisram G10 Nifugata Red apokpa L Udoy Chan amasung kumbi tera kong Ward number 7 tagi Wahengbam Bobby Kungamapan apokpa W Ibo Chawni Tronglaubi amasung pi galmol gi thodokta leikhidaba pikliba ngang ani amasung micham ahumgi hakchang sing thodok sing asigi matangda police na lokhatpa case kamari lainana investigation officer sing yauna ngasi numidang fawba postmortem examination pangthokrabasu thodok sing asigi mayokta semkiba je siga lenga kagi marakta ngasi numidang fawbadadi yasinaba leitribanina hakchang sing asi loksinduna makhoigi Aroiba Matam mangam sing pangthokiroi haidi Panba yabadi JC ki maikaidagi tha asigi mapanda Chief Minister Waikhem Chan unaduna demand sing yawba memorandum ama pisin ki balaikrabani lenga ki maikaidagi di demand sing adu JC ki apamba matungina thabakta onthoraktribani CM gi Technopol khongchat warning tawrakre Technopol asi kangpokpi nati changlakpa yaroi Yumnam Khem Chan luchingba Manipur gi anawba laingangna Manipur da tangdu laitaba hanjilakna bandamda handak Technopol district ta chatnanabagi thorang tawringaida changlakpa yaroi haina warning tawrakle Technopol asi kangpokpi nati changlakpa yaroi haina village volunteer Stern John BBE na akanba wafam thamlakli Lubasina thadorakpa cherol aman hai Manipur gi Chief Minister Yumnam Khem Chan Technopol district ta lakani haina langlibasi BBE na yabangam loi Manipur da Kuki singi oiba tokhaiba lam natraga tokhaiba lengak fangdriba fawba maitei amasung Kuki gi marakta thamliba buffer zone thugaiduna maitei amada changlakpa yaroi maram asina Chief Minister Yumnam Khem Chan amasung mahaki kangbu singna Technopol changlakna bahonariba silepkadabani Technopol asi kangpokpi na tema mafam asida leiriba Kuki sing amada oina Cham manaba khongpham ama lepli hariba thingba sigi mayokta namfoda changnaba honaraklabadi madugi chap chaba paukhum phangani kangpokpida sijinakiba pressure tactics adu Technopol da chanaroi maram asina leiriba thingba mara asida Chief Minister laktaba chumgani miyamgi sentiment amasung ground reality khangdana namfoda lakpa tarabadi tamthiba thoaningdaba thodok kaya tholakpa yai maduda tholakpa afafatagi tekchak pumba masa masana pujagadabani haina cherol aduna makhatari Panba yai Manipur gi irang asi horakpadagi maitei furuf na chatpa yadan leirakhiba kangpokpi amasung jiribamda Manipur gi anawalainga asigi Chief Minister Yumnam Khem Chan chatuna mafam aduda khundaba kuki furuf ki miyoi singa unaduna awa ana Tana kiba thodok leikrabani handakta kangpokpida chaluba aduda Kuki furuf ki MLA amagasu unaraktuna wari wadai sanakibagi wafam leikrabani madugi tungda kangpokpi maikaida su Kuki furuf ki miyoi singna irang horaktuna makhoigi luchingba ama oiriba Deputy Chief Minister Nemchakib gen fam thadokadabani haina maikai kayadagi kholau launarakpasu leikrabani Kamjongda IM na Kuki militant mari halaga nongmai mari lohorei Mamang thagi kungamapan gi numidangda NACN IM na Kamjong district ki Kasom Khulen PS ko kilometer Taraga Mathoirom lapnaba Hongbai khulgi mafam amada lalolup asigi eastern flank ki kadar mari nongmaina kaptuna hatkraba matungda ngasi ayuk pung 7:30 tarakpada district asima ki Kasom Khulen PS na konba Myanmar gi Faeng khulga tainaba Asang Khulen gi mafam amada NACN IM na Myanmar da base tawba Kuki National Army KNAB gi kadar mari halaga makhoidagi AK series ki nongmai mari mobile phone amadi atai potlam sing lohore haidi thawdo asi KNAB gi kadar sing na mafam aduda leiba NACN IM gi kadar sing tamna thomjilaktuna
ꯑꯦꯇꯦꯛ ꯆꯠꯊꯕ ꯍꯧꯔꯛꯄꯗꯒꯤ ꯑꯥꯏꯑꯦꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯛꯍꯟꯗꯨꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠꯊꯣꯛꯅꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯀꯦꯅꯦꯕꯤꯒꯤ ꯀꯦꯗꯔ 4 ꯑꯥꯏꯑꯦꯝꯅ ꯍꯥꯠꯂꯒ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯃꯦꯒꯖꯤꯟꯒ ꯀꯣꯟꯅꯕ ꯑꯦ.ꯀꯦ. ꯁꯔꯚꯤꯁꯀꯤ ꯔꯥꯏꯐꯜ 4, ꯅꯣꯡꯃꯩ ꯑꯁꯤꯒꯤ ꯃꯔꯨꯁꯤꯡ, ꯍꯦꯟꯗ ꯒ꯭ꯔꯦꯅꯦꯗ ꯑꯃ, ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ ꯑꯃꯗꯤ ꯁꯥꯏꯗ ꯕꯦꯒ 3 ꯂꯧꯍꯧꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:40 ꯇꯥꯔꯛꯄꯗ ꯄꯥꯎ-ꯆꯦ ꯑꯁꯤꯅ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗ ꯍꯪꯂꯨꯕꯗ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯔꯤꯄꯣꯔꯠ ꯐꯪꯈꯤꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯇꯝ ꯈꯔ ꯆꯣꯟꯊꯔꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯀꯟꯇ꯭ꯔꯣꯜ ꯔꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯇꯦꯂꯤꯐꯣꯟ ꯇꯧꯗꯨꯅ ꯍꯪꯂꯨꯕꯗꯗꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯀꯁꯣꯝ ꯈꯨꯂꯦꯟ ꯄꯤ.ꯑꯦꯁ.ꯀꯤ ꯖꯨꯔꯤꯁꯗꯤꯛꯁꯟꯒꯤ ꯃꯅꯨꯡ ꯆꯜꯂꯤ꯫ ꯍꯌꯦꯡ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯄꯨꯂꯤꯁ ꯇꯤꯝ ꯑꯃ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯁꯤꯜꯂꯨꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯤꯂꯤꯇꯦꯟꯠꯒꯤ ꯑꯦꯇꯦꯛꯇ ꯄꯨꯂꯤꯁ 4 ꯁꯣꯛꯈ꯭ꯔꯦ꯫ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗ ꯄꯥꯀꯤꯁꯇꯥꯟ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ 4 ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯍꯦꯡꯒꯨ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯊꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯆꯥꯄ꯭ꯔꯤ ꯋꯥꯖꯤꯔꯥꯟ ꯑꯦꯔꯤꯌꯥꯗ ꯄꯥꯡꯊꯣꯛꯄ ꯄꯣꯂꯤꯑꯣ ꯚꯦꯛꯁꯤꯅꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯥꯏ ꯄꯥꯛꯅ ꯆꯠꯊꯅꯕ ꯉꯥꯛ-ꯁꯦꯟꯕꯒꯤ ꯊꯕꯛ ꯄꯥꯀꯤꯁꯇꯥꯟ ꯄꯨꯂꯤꯁꯅ ꯂꯧꯈꯠꯂꯤꯉꯩ ꯈꯪꯍꯧꯗꯅ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ 4 ꯑꯗꯨ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤꯕꯅꯤ ꯍꯥꯏꯔꯤ꯫